Nupa amaga nupi amaga khana chainabagi matangda CSO amana mahakpu ngahak laitana kokalipa asi laibak thibani khana chainaba adu mahaka hiram amatada mari leinadi haina senjam kongnu leima chanura maruki secretary Hekham Amrabatina sengdorokli ngasi senjam chirangda leiba senjam kongnu leima chanura maruki maira sangda pangthokpa paugi mifam amada wafam asi fonglotuna Amrabatina hai civil society organization amagini haiba nupi amana numidang mahaki yumda laktuna khana chainabada yauba nupi puthokadabani haina chatharam khiba thong adu laibak thibani thongdok asida chenari ba nupi asiga hiram amatada mari leinade haina mahakna makha takhi Chasinsu miyamgi damakta sacrifice tawraga asumba tawrabagi tawta thokpirapani imasu miyamgi damakta kuina matam sangna seba tawraklabani aduna yaragadi masi understanding leinaraga aidi ngahak leitana sida aibu chenabagi thapakse yaragadi ngasidagi tokpiro isasinsu asumba tawbiyu yaragadi isasingna solution se asumba matamda loichanbiro aigi hoi lekai maira amoina isasing haibagi Kandaba yadi haibagi damakta aina mateng pangbani thongnarubasi late isaisu karimta nate haibani pisi mama lady mabung lady moida daita punamakse lawhanbiro ngasi haibani numisidagi isasingna mama amoina khanbiduna nakhoi loisanba mathang numi oibe mathang loisubajida aise se nabiranu haiba wafam simatang imana request tawjari